Hello friends, today I'm bringing a new video about the favorable directions for our life according to astrology. So I hope you find it helpful. Aduna aina video se houding da aina haibda soikiba walhuba jithauba suba yorpa taraga so mayamna apangmana sani na nauni harga hui ngakpigeni haibu wapam se mangjungna thamoge aduga aina so hana in every aigi video content kudimakta dum panjaba yam tuina panjaba haitare. Every coin has two sides. Likewise, in every situation has both a positive and negative side. Sidi mahusagini ko. This is the gift of God. Haitare. Thaja basu laigani, thaja da basu laigani. Ain phajaba laibagi, athiba laibani. Mari yekan ba lairaba, mari yeta basu dum laigani ba. Aduna makhan neba lairise. Taibangi hungna sane ba. Aduna ne ain coil ge he praman tok jaije. Side ani lebe to coil ge. Mai tok dana. Aduna ain ngasi semja ga da video asidi. I favorable direction have the Paknaba Maikei, Chunaba Maikei, Haiba Asida, Maruina, Semjagi Yam Tentang Tamjageko. I was asking the Tapiramba, Adumangna, Yamna Samna, Tamjagadabase, Masiamna Draka Oi, Haitareko, I could picture the Haitare, Kui Pakang Shabishing, Natraga, Tabaingang, Chatkadaba, Maikei, Paknaba Maikei, do Yang Pada, Yam Maruiba, Akui, contain Hana Tamjage, Adam Masi, 7 house. Karino hana Khangdokse yadeko. Ado kanagumba mna akoigi mapok numite yengba adagi mapok thabane yengba magi maming ni yengba natraga limit uba haigadra amaibina makoiche akoi yenga matamda mamite ujabada nagi paknai de haibaduna tongan bam leire ko ada kanagumba nangi naming hairo nangi napok numit hairo nangi thabal hairo nangi yengbirake nangi haibna adugma yengbada su tongan bam leire ko then amana kubak mai yengaga akoi nangi paknaba maike che sumai tawi haibana singba adusu haibasu leiko adu aigi sina top maongi haitara mayam su dum khangam ko si anobu nate aduna mayam de hana disu sanar papone ba lagana dagi yeng bane ba ko adun ayamba akoigi astrology dadi akoigi lagana habsi yamna maru oe ba ko adu kanagum kharana sum akoigi ai lagana habse lagana karino mo nahunu mo hanka ai lagana gi oiba akoi video dum sem khra bane hana dum yengbiyo mayam adu da changaga ko lagana se karino habdo madu matang ngasi gi oina di lagana mara explain to roge ko lagana do khangbiro ai gi video do yengbiraga adu matungda lagana khangaba matungda adom adongi kotidia ba lagana du dagi anti clockwise ta haitara clockwise ta nati ko anti clockwise ta gi mathang first house second house third house mathang house ta trying thuije masida mai magi lebam house tugi matung ina haitara quality loi leyeba aduna favorable direction lakta di Paknaba Chunaba Maikei lakta di 7 house oirakaneba aduna lagana masadi thibiro 1 2 3 4 5 6 7 ana adu ai ngasi huji pijariba sa rasida lei sineko anti clockwise ti thirako matamda lagana se anywhere leibia ko house mafam traga ni thoi leise rasi trying thoi leisida ameta da leibia leiba mafam du dagi thibiro ko leiba mafam sidagi thira kanda tari chuba house to 7 house neba 7 house karino definition se 7 house is the house of marriage, life partner, partnership, and the relationship between the person haibane ko adu targadi life partner makhange yumban punsigi oiba si karamba maike de sanaga dage haibase 7 house de yenge khange adu yumban punsi kaktara marriage kaktara natraga life partner kaktara yenga da se habedi natte ko masina partnership haibam su yawi natraga akoigi relationship haibam su yawi ba aigi maru mapang bu oitaragasu aigi thaba ingang chatpa bu oitaragasu sida sidu mak 7 house de yengi aduna ne 7 house is the house of marriage the life partner partnership and relationship with people side sida aikoine yamna deeply akoi khandaba yadeba 7 house ga yumban punsigi pangnam maike adu kaktang yengni haba leite haba aina panjari se aduna anti clockwise thibiraga 7 house to madu do leiriba adum adum graha sing do afabal leiribra friendship graha oiribra enemy oiribra exalted oiribra deviated oiribra retrograde oiribra haibna sing bese kupna nainabira kanda adum adongi akoigi direction sisu akoi khantok padem laiduneba aigi direction di phare adu mafam adu da ai enemy graha lei friendship lei haibsu dum jawna rakani dana adon 7 house haiga 7 house da koi chamcham ne heta yeng basu yate 7 house da kari gram karma graha leirike afaba leiribra phattaba leiribra adu yeng thok taba yate aduna loina samjal laga 7 house da adom adom 7 house da pangnaba da baduna mu satam thamgi jeba ko 7 house de thirakpada
7 house lagana du de thirpa 7 house aduda karam Maikei lege bse aina hoji pijari ba koigi sat haitare ko photo sida yengbirase aduna ahan bada nongpok Maikei haitare ahan bada sida nongpok Maikei ni ko pijari je adu ma to anti clockwise ta sum kholokon da mathang da makha leire nongchup leire awang leire nongpok leire makha leire nongchup leire awang leire nongpok leire makha leire nongchup leire awang leire sumai tok dan house trying to see the lady say machine adu itadi adongi lagana duna lay mafam du de taret ki mafam de tv ro adu suppose I could adongi lagana se awang sida lay kalaja awang lebi targadi sidagi tv ro 1 2 3 4 5 6 7 adu the makha ba adu itadi makha se adongi ba favorable direction ne logune machijima sina first niko have the first means quite the ahan chanaba oiganeba aduna Maikei piba matam amakhak piba lay madu makteri akhoi ozasing na haibira mamatam da amakhak ti pibi ga nu haiba amaka option ani ni di happy u hai adi kaino magi mathak thangba logodra makha thangba logodra haido masida mo adu ta di 7 house haraga aina mathak thangba log ta di 8 house na mu chingrani 8 house di tongan ba quality im lejagare madu da di pusan biba yadre ko aduma sida ju khargar nakshanarap to bo yengu na haibira meba ko sijima habdi 8 house tadi adu panjan ba yadre magi 8 house ki tongan bam sakre haine ba adu 8 house ki nainar no ba ko sigi di 7 house nainar pani adu bo sigi sat sigu ina di magi mamang am di maning do naina biu ha mangsna second thambiro maning do na third thambiu ha adu mai tok dana oza na takpira me adu 8 house na naina ba nati ko sidi 7 house to nainar ni han ba 7 house to adu the favorable direction di oira bane ba ko adu tadi maduna awang oi taragadi makha da 7 house oire habane ko 7 house da makha habe se mai yam pakna basuna bo oire magi life partner choose to bo khangde mai maru mapang sumtina bo khona ba thaba nga hobo khopa loi yaur bani ko partner and relationship with other people saija masigi feedback chu dum positive oina la ko smaina adu to to khangda ba singna demo mari ture mu hilak ta nabagi damak ta aina haijawri se masiji ai sigi haidi ba singna siju ai gi on knowledge nate ai ko ja singna takpiramba singai tare ko aduni aina panjari bese aduna Maikei favorable direction jam ko matam da chana ba chuna ba Maikei pakna ba Maikei yam ko matam da chumana lagana dagi tare chuba house to maduna khwaidigi best ni khwaidigi pakna ba chuna ba oire aduga option ani du maga pbo magi mathak thangba amaga mai kha thangba amaga sim option amam di happy yo hai thangna thangna ba duni khwai ja sumai happy yo hai exact to dang pb gi no na oza sing takpi dam hai tare ko siji mal leire aduna masi se adom madongi kuthi tu di yengbiraga lagana karai lege hai yengbiro lagana du di sum anti clockwise ta thiraga sum adongi akoi direction se life partner su stobuni khangde thabaingang hobagi business hobagi work ju agi thabak mafam chatkada bo oitaraga su koigi sidi permanent ni ko lifetime ni ko sija si nungti gi nate ko lifetime gi oiba sar ama khakne ba masi se yengbiraga yam laiba mongda afaba nungai ba chakhotpa oibi haiba wafam agi side gi thamjage aduna mayam mongtang afaba oiminase nungaiba oiminase aduna aina he haijabada ai phattaba yate ba ai je perfect oiro then ai imung manung oirakani oina ba sembiro ai gi yumdang na ba afaba ohelase then kairo lekai samaj ama afaba ohelase mathang step by step adun afaba amtang chakhotpa nungaiba chakhotpa khunai ama oina bi damak astrology gi su thongdang kharga de dum lei habase adom haktang second am khaktung tin yo thara khanbiyo baka si chumangan and every occasion celebration any thongdo wato karama nungba loi makse astrology the base loi tobuni ko masi jema masi laptop na lap na ta thamu ya roi ba luhong bagi oita ko ju masi yengda ya pote tabak thong ko ni makse astrology the loi base tawai ba adu kana gum amna ju misunderstanding le bi ha kani ai gi ba tabak thong ko dimuk ta astrology tana tawgi bani hauji pok sakhotte nungai de khote ne adu magi mistake khara lay ba we da maram di kana afaba mayam haidek pa poto obe tok da ba yauri ba sijima yamna kubna nei no kanda mana oirei ba mana afaba di matam di lore panji duna afaba pungbam pire afaba advice pire loi pira ko da obe tok da ba yauri ba adugi de ba adugi maram duna maram oraga ma sakhotre ni ma afaba da improvement afaba oirak tri bane ba magi thabaingang phangdabagi bo oragasu paisa nungsada diu chatpa bo or taragasu aduma condition khar lai do magi obe to bang ngamak tabagi ba ngam debi ne ba aduna ne ma ngamme ga dia de ba madu oirei ba bo to
ꯆꯨꯝꯅꯗ ꯆꯠꯂꯛꯄ ꯃꯇꯝꯗ ꯆꯥꯛꯆꯥ ꯌꯨꯊꯛ ꯋꯥꯉꯥꯡ ꯁꯉꯥꯡ ꯂꯣꯏꯅꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯕꯥꯂꯣꯟꯒꯤ ꯈꯪꯗꯦ ꯈꯪꯗꯦ ꯂꯣꯏ ꯐꯖꯅꯗꯤ ꯏꯜꯂꯣꯕ ꯆꯞ ꯆꯞ ꯆꯥꯅ ꯂꯥꯛꯀꯅꯦꯕ ꯑꯗꯨꯅ ꯃꯥꯒꯤ ꯆꯍꯤ ꯃꯇꯥꯡꯒꯤ ꯍꯥꯏꯕꯝꯁꯨ ꯂꯩꯀꯣ ꯃꯁꯤꯗ ꯆꯍꯤ ꯃꯇꯥꯡ ꯏꯁꯣꯔꯅ ꯄꯤꯔꯛꯄ ꯃꯇꯝꯗ ꯀꯩꯗꯧꯋꯦ ꯑꯩꯈꯣꯏꯅ ꯄꯣꯛꯄ ꯃꯇꯝꯗ ꯂꯩꯔꯤꯕꯗꯨꯅ ꯅꯪꯁꯦ ꯁꯨꯃꯥꯏꯅ ꯃꯤꯅ ꯃꯁꯛ ꯈꯪꯕ ꯑꯣꯏꯌꯨ ꯅꯪꯁꯦ ꯁꯨꯃꯥꯏꯅ ꯑꯐꯥꯎꯕ ꯑꯣꯏꯌꯨ ꯅꯪꯁꯦ ꯁꯨꯃꯥꯏꯅ ꯅꯪꯁꯦ ꯁꯨꯖꯔꯁꯨ ꯅꯣꯝꯖꯔꯁꯨ ꯅꯪꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯐꯪꯉꯣꯏꯕꯨ ꯍꯥꯏꯔꯒꯁꯨ ꯂꯩꯗꯅꯀꯣ ꯃꯥꯒꯤ ꯄꯣꯛꯄ ꯇꯥꯏꯝ ꯑꯣꯐ ꯕꯥꯔꯊꯇꯨꯗ ꯂꯣꯏ ꯄꯤꯔꯛꯑꯕꯅꯦꯕ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯗꯨꯝ ꯇꯧꯕꯤꯔꯝꯃꯣꯀꯣ ꯃꯊꯪ ꯇꯥꯕꯗꯁꯨ ꯀꯥꯟꯅꯕ ꯅꯨꯡꯉꯥꯏꯔꯕ ꯚꯤꯗꯤꯑꯣ ꯁꯦꯝꯃꯛꯅꯕ ꯇꯧꯖꯒꯦ ꯑꯗꯨꯒ ꯑꯗꯣꯝꯅ ꯌꯥꯝꯅ ꯑꯦꯁꯇ꯭ꯔꯣꯂꯣꯖꯤꯒꯤ ꯃꯔꯝꯁꯤꯗ ꯈꯪꯅꯤꯡꯕ ꯂꯩꯇꯥꯔꯒꯗꯤ ꯃꯈꯥꯗ ꯄꯤꯔꯤꯕ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯑꯁꯤꯗ ꯑꯗꯨꯝ ꯗꯦꯝ ꯇꯧꯁꯟꯕꯤꯔꯛꯑꯣ ꯑꯩꯒꯤꯁꯨ ꯑꯩꯈꯣꯏ ꯃꯇꯥꯡ ꯆꯥꯕ ꯑꯩꯈꯣꯏꯒꯤ ꯇꯥꯏꯃꯤꯡ ꯐꯪ ꯇꯥꯔꯒꯗꯤ ꯑꯗꯣꯝꯒꯤ ꯔꯤꯄ꯭ꯂꯥꯏ ꯄꯤꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯑꯁꯤꯒꯤ ꯃꯔꯛꯇꯅ ꯑꯩꯈꯣꯏꯒꯤ ꯑꯣꯟꯂꯥꯏꯟꯗ ꯌꯦꯡꯕꯤꯔꯛꯄ ꯀꯨꯊꯤ ꯌꯦꯡꯕꯤꯔꯛꯄ ꯁꯤꯡ ꯑꯗꯣ ꯃꯇꯝ ꯆꯥꯅ ꯄꯤꯕ ꯉꯝꯗꯕꯁꯦ ꯑꯩꯒꯤ ꯇꯥꯏꯝ ꯃꯦꯅꯦꯖꯃꯦꯟ ꯈꯤꯇꯪ ꯑꯩꯉꯣꯟꯗ ꯐꯔꯛ ꯇꯥꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝꯒꯤ ꯁꯨꯝ ꯁꯦꯕꯥ ꯇꯧꯕ ꯑꯩ ꯐꯤꯖꯤꯀꯦꯜꯂꯤ ꯑꯩ ꯌꯨꯝꯗ ꯂꯥꯛꯑ ꯈꯣꯠꯂꯒ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯍꯧꯖꯤꯛꯀꯤꯗꯤ ꯂꯩꯖꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗ ꯃꯇꯝꯁꯦ ꯑꯩ ꯊꯕꯛ ꯏꯟꯈꯥꯡꯒꯤ ꯑꯗꯩ ꯃꯌꯥꯝꯒꯤ ꯁꯨꯝ ꯁꯦꯕꯥ ꯇꯧꯕꯁꯤꯅ ꯌꯥꯝꯅ ꯑꯩꯉꯣꯟꯗꯁꯨ ꯃꯇꯝ ꯆꯥꯅ ꯏꯟꯇꯥꯏꯝꯂꯤ ꯑꯩꯈꯣꯏꯅ ꯃꯐꯝꯗ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯄꯤꯕꯁꯨ ꯉꯝꯗꯦ ꯍꯥꯏꯇꯥꯔꯦꯀோ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯨꯡ ꯈꯔ ꯅꯠꯇ꯭ꯔꯒ ꯅꯨꯃꯤꯠ ꯈꯔ ꯉꯥꯏꯊꯣꯛ ꯉꯥꯏꯁꯤꯟ ꯇꯧꯕꯒꯤ ꯑꯩꯈꯣꯏꯒꯤ ꯑꯌꯥꯕꯗꯣ ꯄꯤꯕꯤꯌꯨ ꯇꯧꯅ ꯄꯤꯕꯤꯔꯛꯄ ꯈꯨꯊꯤꯁꯤꯡ ꯑꯗꯨꯒꯤ ꯔꯤꯖꯜꯗꯣ ꯅꯣꯡꯃꯕꯨ ꯆꯣꯟꯊꯔꯒꯁꯨ ꯅꯤꯅꯤꯕꯨ ꯆꯣꯟꯊꯔꯒꯁꯨ ꯃꯌꯥꯝ ꯆꯤꯡꯅꯕꯤꯒꯅꯨ ꯑꯩ ꯁꯣꯏꯗꯅ ꯑꯗꯣꯝꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯒꯤ ꯔꯤꯖꯜꯗꯣ ꯄꯤꯔꯛꯅꯕ ꯌꯧꯍꯜꯂꯛꯅꯕ ꯍꯣꯠꯅꯖꯒꯦ ꯃꯁꯤꯃ ꯑꯩꯅ ꯁꯨꯝ ꯚꯤꯗꯤꯑꯣꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯊꯝꯖꯧꯒꯦꯀꯣ ꯑꯦꯅꯤꯋꯦ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪ ꯇꯥꯕꯗ ꯅꯨꯡꯉꯥꯏꯕ ꯀꯥꯟꯅꯒꯗꯕ ꯚꯤꯗꯤꯑꯣ ꯊꯥꯒꯠꯅꯕ ꯁꯦꯝꯖꯔꯛꯅꯕ ꯇꯧꯖꯒꯦ ꯍꯥꯏꯕ ꯋꯥꯐꯝꯗ ꯊꯝꯖꯒꯦ ꯊꯦꯡꯛ ꯌꯨ